ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯁꯦꯡꯕ ꯊꯣꯛꯈꯤꯕ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯑꯩ ꯏꯁꯥꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯑꯍꯜ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯃꯥꯏꯀꯦꯜ, ꯅꯪ ꯀꯅꯥꯒ ꯄꯥꯔꯤꯒꯦ? ꯊꯕꯛꯅ ꯀꯔꯥꯏꯗ ꯁꯨꯔꯤꯒꯦ?" ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯇꯥꯃꯪꯂꯦꯝ, ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯔꯤ, ꯊꯕꯛ ꯑꯃꯠꯇ ꯆꯠꯇ꯭ꯔꯦ, ꯀꯩꯗꯧꯔꯒꯦ?" ꯍꯪꯉꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯁꯤꯅ ꯑꯃꯨꯛ "ꯃꯥꯏꯀꯦꯜ, ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ, ꯅꯪ ꯌꯥꯗꯣꯔꯤꯕꯣ?" ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯌꯥꯅꯤ ꯀꯩꯅꯣ, ꯀꯅꯥ ꯀꯅꯥ ꯄꯥꯗꯣꯏꯅꯣ? ꯑꯗꯨꯒ ꯃꯐꯝꯅ ꯀꯔꯥꯏ ꯋꯥꯏꯗꯅꯣ?" ꯍꯪꯉꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ "ꯃꯐꯝꯗꯤ ꯂꯥꯞꯄꯤ, ꯆꯔꯆ ꯑꯃ ꯁꯥꯕ ꯆꯠꯀꯗꯕꯅꯤ, ꯃꯤ ꯌꯥꯝꯃꯣꯏꯗ, ꯑꯩꯈꯣꯏ 4-5ꯃꯨꯛ ꯁꯤꯗꯒꯤ ꯆꯠꯂꯒ ꯑꯥꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯒ ꯍꯜꯂꯛꯁꯦ ꯇꯧꯕꯅꯤ, ꯅꯪ ꯌꯥꯗꯣꯏ ꯑꯣꯏꯔꯒꯅ ꯃꯤ ꯃꯁꯤꯡ ꯄꯥꯕꯗ ꯅꯪꯁꯨ ꯍꯥꯞꯇꯣꯔꯤꯕꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ "ꯇꯥꯃꯪꯂꯦꯝ, ꯌꯥꯕꯨꯗꯤ ꯌꯥꯏ, ꯑꯗꯨ ꯌꯨꯝꯒꯁꯨ ꯑꯃꯨꯛꯇ ꯇꯥꯟꯅꯔꯛꯈꯤꯒꯦ, ꯂꯝ ꯂꯥꯞꯅ ꯑꯥꯗ ꯂꯩꯔꯒ ꯊꯕꯛꯇꯨ ꯁꯨꯗꯣꯏꯅꯤꯅ ꯏꯃꯨꯡ ꯃꯅꯨꯡꯒ ꯇꯥꯟꯅꯕ ꯑꯃꯁꯨ ꯃꯊꯧ ꯇꯥꯏ. ꯑꯩ ꯍꯣꯔꯦꯟꯂ ꯍꯌꯦꯡꯂ ꯅꯣꯏꯒꯤꯗ ꯂꯥꯛꯑꯒ ꯑꯗꯨꯒ ꯑꯩ ꯆꯠꯀꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ "ꯐꯔꯦ ꯐꯔꯦ, ꯈꯔ ꯊꯨꯅ ꯄꯥꯎ ꯐꯥꯎꯔꯛꯑꯣ, ꯑꯩꯁꯨ ꯃꯤ ꯈꯔ ꯈꯣꯝꯃꯨꯈꯤꯒꯦ ꯑꯥꯗ ꯆꯠꯅꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯇꯣꯔꯤꯕ ꯃꯐꯝꯅ ꯇꯦꯡꯅꯧꯄꯜꯗꯅꯤꯀꯣ, ꯑꯗꯣ ꯑꯩ ꯆꯠꯂꯒꯦꯀꯣ" ꯍꯥꯏꯔꯝꯗꯨꯅ ꯑꯍꯜ ꯑꯗꯨꯁꯨ ꯆꯠꯈꯤ꯫ ꯑꯍꯜ ꯑꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯕꯕꯥꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯥꯁꯨ ꯇꯥꯍꯧꯔꯕ ꯃꯥꯜꯂꯤ꯫ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ "ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯨꯒꯗꯕ ꯃꯐꯝꯗꯨ ꯃꯗꯨ ꯈꯔ ꯂꯥꯞꯃꯜꯂꯤ, ꯅꯪꯗꯤ ꯉꯝꯃꯣꯏ ꯍꯥꯏꯗꯣꯛꯈꯣ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ "ꯕꯕꯥ, ꯆꯠꯅꯤ ꯆꯠꯂꯣꯏ ꯈꯪꯕ ꯅꯠꯇ꯭ꯔꯤ, ꯑꯩꯁꯨ ꯋꯥꯈꯜꯒ ꯃꯨꯟꯅ ꯈꯟꯈꯤꯅꯤ, ꯇꯜꯂꯒꯗꯤ ꯇꯣꯛꯄ꯭ꯔꯁꯨ ꯈꯪꯗꯦ, ꯑꯩ ꯆꯠꯇꯕꯅ ꯅꯝꯅ ꯂꯩ" ꯈꯨꯝꯃꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯉꯁꯥꯏ ꯇꯦꯡꯅꯧꯄꯜꯗ ꯊꯕꯛ ꯁꯨꯕ ꯆꯠꯁꯤ ꯍꯧꯔꯝꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯁꯨꯝ ꯃꯥ ꯎꯅꯕ ꯆꯪꯉꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ "ꯃꯥꯏꯀꯦꯜ, ꯅꯪꯁꯨ ꯊꯕꯛꯇꯨ ꯁꯨꯕ ꯆꯠꯄ ꯌꯥꯎꯗꯣꯔꯤꯕꯣ?" ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯏꯅꯦ, ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯂꯥꯛꯏꯕꯁꯤ, ꯉꯁꯥꯏ ꯇꯥꯃꯪꯂꯦꯝꯅꯗꯤ ꯆꯠꯂꯨꯁꯤ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯣ ꯂꯝ ꯇꯨꯅꯒ ꯂꯥꯞꯄꯒ ꯌꯨꯝꯒꯤ ꯃꯤꯅꯁꯨ ꯀꯌꯥ ꯆꯠꯍꯟꯅꯤꯡꯗꯕꯕꯨ ꯃꯥꯜꯂꯤ, ꯑꯗꯣ ꯑꯩꯁꯨ ꯆꯠꯃꯤꯟꯅꯒꯗꯧꯔꯤꯕ ꯃꯤꯊꯤꯠꯇꯨ ꯌꯦꯡꯒꯦ ꯂꯥꯛꯄꯅꯤ, ꯍꯥꯏꯕꯗꯤ ꯑꯥꯗ ꯆꯠꯀꯗꯧꯔꯤꯕꯗꯨ ꯀꯅꯥ ꯀꯅꯥꯅꯣ, ꯊꯕꯛ ꯄꯨꯟꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ, ꯂꯝ ꯂꯥꯞꯅ ꯑꯥꯗ ꯂꯩꯔꯒ ꯊꯕꯛ ꯁꯨꯔꯨꯗꯣꯏꯅꯤꯅ ꯆꯠꯃꯤꯟꯅꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ, ꯑꯗꯣ ꯏꯅꯦ ꯀꯅꯥ ꯀꯅꯥꯗꯤ ꯑꯥꯗ ꯆꯠꯄꯗꯣ ꯌꯥꯎꯅꯤꯗꯤ ꯍꯥꯏꯔꯝꯒꯦ." ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ "ꯈꯪꯗꯦ ꯈꯪꯗꯦ, ꯑꯩꯁꯨ ꯁꯅꯥꯊꯣꯏ ꯍꯣꯏ ꯃꯈꯣꯏ ꯃꯁꯦꯟ ꯃꯕꯥꯏ ꯄꯨꯟꯅ ꯆꯠꯁꯤ ꯍꯧꯔꯨꯅꯤ ꯀꯥꯏꯅ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯒ ꯃꯤ 1-2ꯒ ꯃꯥꯒꯤꯗꯨꯕꯨ ꯌꯥꯕꯨ ꯌꯥꯕꯤꯔꯛꯀꯗ꯭ꯔꯕꯨ ꯈꯪꯗꯦ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ "ꯃꯗꯨꯒꯤ ꯁꯅꯥꯊꯣꯏ ꯑꯗꯨ ꯕꯦꯔꯥꯗꯤ ꯈꯔꯗꯤ ꯀꯥꯕꯅꯤ, ꯃꯕꯥꯏꯗꯨꯅ ꯈꯔꯗꯤ ꯐꯩ, ꯈꯪꯗꯦ ꯑꯩꯈꯣꯏ ꯇꯥꯃꯪꯂꯦꯝꯅ ꯃꯤ ꯈꯣꯝꯃꯤꯁꯤ ꯀꯌా ꯀꯩꯗꯧꯔꯣꯏꯗꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯗꯣꯔꯤꯕ ꯀꯔꯤꯅꯣ, ꯑꯗꯣ ꯃꯥꯕꯨ ꯁꯤꯒꯤ ꯊꯕꯛꯁꯦ ꯀꯔꯥꯏꯗꯒꯤ ꯂꯧꯔꯛꯄꯅꯣ?" ꯍꯪꯉꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ "ꯈꯪꯗꯦ ꯈꯪꯗꯦ, ꯀꯔꯥꯏꯗꯒꯤ ꯂꯧꯔꯛꯏꯕ ꯊꯕꯛꯅꯣ, ꯑꯣ ꯑꯗꯨꯒꯤꯕꯨꯗꯤ ꯃꯥꯒ ꯍꯥꯟꯅ ꯒꯥꯔꯤ ꯆꯠꯃꯤꯟꯅꯔꯝꯕ ꯃꯈꯣꯏ ꯃꯁꯦꯟ ꯄꯥꯎ ꯐꯥꯎꯅꯔꯒ ꯂꯧꯔꯛꯄ ꯊꯕꯛ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨ ꯅꯪꯁꯨ ꯃꯑꯣꯡ ꯍꯦꯛ ꯌꯦꯡꯉꯣ, ꯂꯝ ꯂꯥꯞꯄꯅꯤನ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯔꯣ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ "ꯐꯔꯦ ꯐꯔꯦ ꯏꯅꯦ, ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ, ꯇꯥꯃꯪꯂꯦꯝꯗꯣ ꯑꯩꯅ ꯊꯣꯛꯈꯤꯕꯗ ꯑꯁꯥꯏꯗ ꯊꯦꯡꯅꯔꯒ ꯊꯦꯡꯅꯔꯦ, ꯊꯦꯡꯅꯗ꯭ꯔꯒꯅ ꯏꯅꯦꯅ ꯑꯩ ꯂꯥꯛꯑꯝꯃꯤ ꯈꯔ ꯍꯥꯏꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅꯁꯨ "ꯍꯜꯂꯛꯄꯕꯨꯗꯤ ꯍꯜꯂꯛꯑꯅꯤꯗ, ꯍꯣꯏ ꯍꯣꯏ ꯏꯅꯦ, ꯇꯝꯃꯒꯦ, ꯆꯠꯂꯣ ꯆꯠꯂꯣ" ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯑꯍꯜ ꯑꯗꯨꯒꯤ ꯃꯌꯨꯝꯗꯒꯤ ꯍꯦꯛ ꯊꯣꯔꯛꯄꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯩꯒꯁꯨ ꯑꯗꯨꯝ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕ ꯑꯁꯤꯁꯨ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯑꯗꯨꯝ ꯄꯨꯟꯅ ꯁꯨꯃꯤꯟꯅꯔꯝꯃꯤ꯫ ꯑꯩꯅ ꯃꯥ ꯍꯦꯛ ꯊꯦꯡꯅꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯕꯤꯀ꯭ꯔꯝ, ꯊꯦꯡꯅꯗꯕ ꯀꯨꯏꯔꯦꯗ, ꯃꯤꯗꯤ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯀꯔꯥꯏꯗ ꯆꯠꯂꯨꯗꯣꯏꯅꯣ?" ꯍꯪꯉꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕ ꯑꯁꯤꯅ ꯑꯃꯨꯛ "ꯑꯦ ꯚꯥꯏ, ꯎꯗ ꯀꯨꯏꯔꯦꯗ, ꯑꯩꯗꯤ ꯇꯥꯃꯪꯂꯦꯝ ꯍꯣꯏꯗ ꯂꯥꯛꯄꯅꯤ, ꯃꯥꯅ ꯊꯕꯛ ꯑꯃ ꯍꯥꯏꯔꯝꯃꯤ, ꯑꯗꯣ ꯑꯣꯏꯗꯣꯏꯔ ꯑꯣꯏꯔꯣꯏꯗꯣꯏꯔ ꯍꯪꯒꯦ ꯂꯥꯛꯄꯅꯤ, ꯈꯪꯗꯦ ꯚꯥꯏ, ꯑꯩꯈꯣꯏ ꯑꯁꯥꯏꯗꯗꯤ ꯆꯦꯛ ꯁꯨꯕꯁꯦ ꯀꯌꯥ ꯏꯀꯥꯟ ꯀꯥꯟꯅꯗꯦ, ꯏꯝꯐꯥꯜꯗꯕꯨꯗꯤ ꯌꯨꯝ ꯃꯊꯣꯟ ꯄꯨꯡꯁꯥꯗ ꯁꯥꯕꯒꯤ ꯋꯥꯅꯤ, ꯑꯁꯥꯏꯗꯗꯤ ꯆꯦꯛꯀꯤ ꯁꯥꯔꯁꯨ ꯃꯊꯣꯟ 1-2ꯅ ꯂꯣꯏꯔꯦ, ꯑꯗꯣ ꯑꯩꯁꯨ ꯁꯤꯟꯐꯝ ꯑꯃ ꯍꯣꯡꯅꯤꯡꯉꯕꯅꯤ, ꯑꯗꯣ ꯅꯪꯁꯨ ꯇꯥꯃꯪꯂꯦꯝ ꯍꯣꯏꯗ ꯆꯪꯉꯨꯔꯤꯔꯣ?" ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯃꯥꯅꯤꯅꯦ, ꯑꯩꯁꯨ ꯃꯥꯅ ꯊꯕꯛ ꯍꯥꯏꯔꯝꯕꯒꯤ ꯃꯥ ꯎꯅꯒꯦ ꯂꯥꯛꯑꯝꯕꯅꯤ, 'ꯀꯔꯤ, ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯔꯝꯕꯗꯨꯕꯨ ꯇꯦꯡꯅꯧꯄꯜꯗ ꯆꯔꯆ ꯑꯃ ꯁꯥꯔꯨꯁꯤ ꯀꯥꯏꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯉꯣꯟꯗꯁꯨ ꯃꯥꯅ ꯍꯥꯏꯔꯝꯒꯅꯤ, ꯑꯗꯣ ꯚꯥꯏ, ꯅꯪꯕꯨ ꯑꯗꯨꯒꯤ ꯊꯕꯛꯇꯨꯕꯨ ꯑꯣꯏꯕꯨ ꯑꯣꯏꯗꯣꯔꯤꯕꯖꯥꯔꯣ?" ꯍꯪꯉꯝꯃꯤ꯫
Imanabaduna amuk karaidagino aisu khangpote. Ado aidi nangsu chatkadaba oiragadi yaurage. Nang chaloidaba oiragana aisu talabadi tokpara khangpote. Masu mi yamna kana khomiba oirimane hairakhi. Aina amuk hoine aduni ibani surabadi chatpadi yai. Magi nupi ine aduna hairakpadadi. Sanathoi masen mabai punna thabaktu chalasesu haurammi hai. Ado Sanathoi di tasengna hairabada thabaktu yahoningde. Yuthaga karan yamna taduribani. Phare ado aisu chalage ta. Tamanglemde mayumda lehugdabani. Ado nang ngahak sanggesu sangmusu. Ine dunadi halakpasu yareda hayobani. Ado idi yumdasu thabak khara lehuri. Ado itaw kona amuk kai kaino pau phaungnarasi. Ai chalage hairammi. Hujiki imanaba asina amuk phare adudi bai. Aisu ngahak sangmukige haidana madi lehauki. Numitugi nonghek nganbaga ipawga amata phaungnadana. Tengnauponda chatnabagidamak makhoise punna. Ayuktuda ai hauba laami. Aduga ngarang thengnakiba aiga luna tinaba imanaba adusu. Masu chatpadu yaungnaba mayamgi marakta yaurakhi. Aingondasu makhoi mayamna Michael loisallo. Chanaba tawrasi nanga parga akhoi mi sure. Chakhrasi hairakhi. Aidi makhoina ikhang khangawdana laaga dumna hairakpaduda. Isada pungakhek ngame. Makhoi mayamda soina kaino haisibo. Ipawga amata phaungnadana khudakta chalasi hekta hairi sibo. Tamanglem ngarang ay nakhoida laambane. Inena tamaktro ado nang sungarang thengasu thengna. Wa maron amata oiragasu hairamba yabane. Nang ngasi chalasi hairagadi. As khangdre su chatsira chalagum sira hairamme. Ausge han tamanglem na amo. Maike nupa thokdaba dongna. Lao chalasi Johnson su yaurisidi. Masu nanga sap manai. Khudakta mayumdagi hauraga lakminaribane. Loisalo thuna pung thengkhrani lamsu khara lapanina. Ada kharangana yaurunaba tausi hairakhi. Makhoi mayamna dumaina loisalo chalasi hairakpadagi. Aise tawpham ama khangamde. Aisu odom hathu atu purit phiron khara yomsallaga. Khudaktuda chatnaba tawrammi. Isada su marang gyan men amata tajaramde. Babaswaigi matawoduda sauduna wa ngangamde. Mamina ingonda khana yengai. Aisu tumina igi loisanpham thokpa adum loisallammi. Kona aina yumdagi thoramdai imana ibungo. Karaida neba nangna thabak suba saluni hairisi hangai. Madudaina ima lamlapi tengnaupandani hairammi. Imana amuk tengnaupan hairisibu kyam lapki. Kadomdagi chalaga leiba lamnu hangai. Aina amuk khangde ima isu amuk phok satri. Asi chatturibasina ahambani. Makhoi suba ngarang kokpaw hairakpadi yaribani. Khudakta hekta laksali ado ima ai chalage kuiroi. Numit masing yamdi aada leirutoisi. Ai chalage babada nangna saudanaba khara themjallo. Ima ai chale mapanda mi ngairga leire hairamaga. Aise hathu tu yumdagi thorakhi. Pulaba koisi mi mangani satturibasi. Aduga koi mayam marakta karan khara taba. Sanathoi hairiba miyoy asisu yaurammi. Aidi ma yaurakpaduda aigi oina khara nungairamde. Tawsumna koi mangase gari tongduna. Tengnaupan tamna lakpa haurammi. Mafam adu hek yawbaga koina church adu sarunaba. Khulakpadagi machanupani haidana a mafam aduda. Akoibu ngairka leirammi. Akoisu ngahak bazarda potsei leirammi. Aisu chin chengnaba brush phau yauruktabadagi. Tamanglemdagi paisa khara lauraga. Aigi awada pa khara bazardagi leirammi. Ngahak kaithian karaba matung khulakpagi machanupaduna. Mana thorokpa gari gypsy amada akoise punna tongaga. Akoina leirugadaba mafam adu tamna laammi. Mafam adu hek yawbaga makoina hanadagi akoigi kholaga akoigi leifamsi. Khara adum leiba yanabagi mawngda sabiraga thanammi. Khulakpagi machanupa aduna akoida sumna hairei. Yamba singsa nabadi akoisu silaudre. Ngasi akoi khungi aruba meeting ama lei. Madu yaungnaba honabada akoigi chakti akoina silaudre. Ado chai singdi kamaina tawba hangai. Matam aduda tamanglemna sumna khummi. Yarani akoi pochai khara leirabanina. Adum mafam asida thongkalaga sajarage. Aduna akoigi church sagaduribasina karai waidanu hangammi. Khulakpagi machaduna amo. Yengu ada sing matek ama karga lebak manana tengkhwairaga leiriba ahangba jaga asi. Mafam asaida sagadabani. Mafam asida nunglangoi sek loina leirabani. Simendi asaida akoi khungi ahal amagi mayumda thammi. Adudagi lauraga sagadabani. Aduna akoigi awatpa mahek leibada. Aingonda phone adum tawrau. Aigi phone number hairake nakoi save tawsallu hairakhi. Maduda yamba manglemna angangsa nakoi kanagino phone yauragadi. Amukta khangjalu aigidi yauroktre hairakhi. Maduda aina oina phare aigi sida adum save tawrage yamba. Ado number ado haibirao hairammi.
ꯃꯗꯨꯗꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯃꯤꯡꯗꯤ ꯀꯃꯥꯏꯅ ꯁꯦꯞ ꯇꯧꯁꯤꯒꯦ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ "ꯑꯣ ꯑꯩꯒꯤ ꯃꯤꯡ ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯗꯤ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯦ, ꯅꯈꯣꯏꯅ ꯀꯧꯕ ꯍꯩꯔꯔꯣꯏ, ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯀꯧꯅꯕ ꯑꯩꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇ ꯊꯣꯟꯕ ꯃꯤꯡ ꯑꯗꯨ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯈꯤ, ꯃꯥꯏꯀꯦꯜ ꯍꯥꯏꯗꯅ ꯁꯦꯞ ꯇꯧꯕꯤꯌꯨ" ꯍꯥꯏꯔꯛꯈꯤ꯫ ꯃꯥꯅ ꯃꯥꯏꯀꯦꯜ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯑꯩꯈꯣꯏꯁꯤ ꯋꯥ ꯅꯣꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅ ꯀꯔꯤꯒꯤꯅꯣ ꯅꯣꯛꯏꯕꯗꯤ ꯑꯩꯒꯤ ꯃꯤꯡꯁꯤ ꯀꯔꯤ ꯇꯧꯔꯒꯦ ꯍꯪꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯏꯌꯥꯝꯕ ꯃꯪꯂꯦꯝꯅ "ꯍꯦꯔꯥ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯃꯤꯡ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯤꯡꯒ ꯆꯞ ꯃꯥꯟꯅꯩ, ꯃꯗꯨꯗ ꯃꯌꯥꯝꯁꯦ ꯁꯨꯝ ꯅꯣꯛꯄꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯑꯃꯨꯛ "ꯑꯣ ꯅꯪꯁꯨ ꯃꯥꯏꯀꯦꯜ ꯀꯧꯕ꯭ꯔꯥ? ꯑꯗꯨꯗꯤ ꯏꯕꯥꯅꯤꯒꯤ ꯃꯤꯡꯁꯦ ꯆꯞ ꯃꯥꯟꯅꯔꯦꯅꯦꯀꯣ꯫ ꯃꯤꯡ ꯃꯥꯟꯅꯕꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯌꯥꯝꯅ ꯈꯠꯅꯒꯜꯂꯤ, ꯑꯗꯣ ꯅꯪꯒ ꯑꯩꯒꯗꯤ ꯈꯠꯅꯒꯨꯝꯁꯤꯀꯣ" ꯍꯥꯏꯗꯅ ꯃꯥꯅ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯁꯜꯂꯛꯈꯤ꯫ ꯇꯥꯃꯪꯂꯦꯝꯅ ꯑꯃꯨꯛ "ꯑꯗꯣ ꯃꯥꯏꯀꯦꯜ ꯅꯈꯣꯏ ꯕꯕꯥꯅꯗꯤ ꯍꯥꯟꯅꯒꯤ ꯆꯔꯆ ꯑꯔꯤꯕ ꯑꯃꯁꯨ ꯂꯩ, ꯆꯔꯆ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯁꯥꯔꯔꯣꯏ, ꯃꯐꯝ ꯑꯅꯧꯕ ꯑꯃꯗ ꯑꯣꯏꯅ ꯁꯦꯝꯃꯅꯤ ꯍꯥꯏ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯎꯕꯗꯗꯤ ꯑꯥꯗꯗꯤ ꯆꯔꯆ ꯑꯔꯤꯕ ꯑꯃ ꯂꯩꯕ ꯎꯏ, ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯕ" ꯍꯪꯉꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯋꯥꯍꯪ ꯑꯗꯨ ꯍꯪꯉꯨꯕꯗ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ, ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ꯭ꯔꯥ? ꯑꯗꯣ ꯂꯩꯕꯨꯗꯤ ꯂꯩ ꯃꯐꯝ ꯑꯅꯧꯕꯗꯣ, ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯗꯤ ꯆꯤꯡ ꯃꯊꯛꯇꯅꯤ꯫ ꯃꯗꯨ ꯂꯥꯞꯃꯜꯂꯦ ꯍꯥꯏꯗꯅ ꯉꯁꯤ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯇꯧꯕꯗ ꯑꯩꯅ ꯉꯁꯥꯏ ꯅꯈꯣꯏꯗ ꯇꯥꯛꯈꯤꯕ ꯃꯐꯝ ꯑꯗꯨ ꯃꯗꯨꯗ ꯑꯣꯏꯅ ꯁꯥꯔꯅꯤ ꯍꯥꯏꯅꯔꯦ꯫ ꯑꯗꯨꯝ ꯆꯔꯆ ꯑꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯧꯅ ꯐꯖꯅ ꯑꯗꯨꯝ ꯁꯥꯕꯤꯔꯣ" ꯍꯥꯏꯔꯛꯈꯤ꯫ ꯇꯥꯃꯪꯂꯦꯝꯅ ꯑꯃꯨꯛ "ꯑꯣ ꯐꯔꯦ ꯐꯔꯦ, ꯑꯗꯣ ꯑꯩꯈꯣꯏ ꯍꯌꯦꯡꯗꯒꯤ ꯊꯕꯛꯇꯣ ꯍꯧꯔꯒꯦꯀꯣ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤꯅ ꯆꯥꯛ ꯊꯣꯡꯀꯠꯂꯒ ꯄꯣꯊꯥꯔꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯑꯃꯨꯛ ꯆꯠꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯉꯁꯥꯏ ꯇꯦꯡꯅꯧꯄꯜ ꯕꯖꯥꯔꯗꯒꯤ ꯂꯩꯔꯛꯈꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯋꯥꯏ ꯆꯦꯡꯋꯥꯏꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯑꯒ ꯆꯥꯛ ꯊꯣꯡꯀꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯆꯥꯛ ꯊꯣꯡꯅꯁꯨ ꯁꯨꯝ ꯃꯝꯁꯜꯂꯛꯈꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕꯅꯤꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨꯗꯤ ꯀꯌꯥ ꯈꯪꯉꯝꯗ꯭ꯔꯤ꯫ ꯃꯥꯒꯤ ꯊꯣꯛꯄ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯑꯗꯨꯝ ꯄꯨꯡꯂꯩꯗ ꯂꯩꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯁꯅꯥꯊꯣꯏ ꯍꯥꯏꯗꯅ ꯀꯥꯔꯟ ꯈꯔ ꯇꯥꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯛꯈꯤꯕꯗꯨ ꯃꯥꯗꯤ ꯌꯨ ꯊꯛꯅꯤꯡꯉꯕꯖꯥꯠꯅꯤ, ꯑꯗꯨꯅ ꯃꯥꯗꯤ ꯆꯥꯛꯇꯨ ꯆꯥꯅꯤꯡꯗ꯭ꯔꯤ, ꯑꯁꯥꯏꯐꯥꯎ ꯁꯨꯝ ꯊꯣꯛꯈꯤꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯇꯥꯃꯪꯂꯦꯝꯅ "ꯁꯅꯥꯊꯣꯏ, ꯂꯥꯛꯄꯗꯁꯨ ꯉꯥꯏꯔꯤ, ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯍꯦꯛ ꯂꯥꯛꯄꯒ ꯇꯧꯁꯜꯂꯛꯈꯤꯅꯨ, ꯑꯁꯥꯏꯗ ꯅꯪꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯛꯇꯨꯁꯨ ꯐꯪꯉꯣꯏ, ꯑꯗꯨꯅ ꯀꯥꯟꯅꯗꯦ, ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯉꯁꯤꯗꯤ ꯑꯩꯈꯣই ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯅꯥꯊꯣꯏꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯑꯍꯟ ꯑꯩ ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯪꯅ ꯈꯪꯍꯥꯠ ꯍꯦꯛ ꯍꯥꯠꯂꯦ, ꯑꯩꯗꯤ ꯌꯨꯝꯗꯁꯨ ꯆꯥꯛ ꯊꯦꯡꯅ ꯆꯥꯏ, ꯑꯗꯨꯅ ꯑꯩꯅ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯌꯧꯗ꯭ꯔꯤ ꯇꯧꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯥꯊꯣꯛꯑꯣ, ꯅꯣꯏ ꯍꯦꯛ ꯇꯣꯛꯄꯒ ꯑꯩ ꯑꯃꯨꯛ ꯆꯥꯔꯒꯦ, ꯑꯩ ꯀꯩꯁꯨ ꯆꯠꯂꯣꯏ, ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯂꯩꯒꯦ" ꯍꯥꯏꯔꯝꯃꯒ ꯊꯣꯛꯈꯤ꯫ ꯃꯕꯥꯏꯗꯨꯅꯁꯨ "ꯌꯥꯝꯅ ꯂꯥꯞꯅ ꯊꯣꯛꯈꯤꯅꯨꯀꯣ" ꯂꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯦ ꯆꯥꯛꯇꯣ ꯃꯨꯜꯂꯕ ꯃꯇꯨꯡ ꯊꯤꯗꯣꯛꯑꯕ ꯃꯇꯨꯡ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯅ ꯇꯥꯃꯪꯂꯦꯝꯅꯁꯨ ꯉꯁꯥꯏ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤꯗꯨꯒ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤꯕꯗꯨꯒ ꯈꯔ ꯃꯈꯩꯗꯤ ꯈꯦꯠꯅꯔꯦ꯫ ꯃꯄꯥ ꯈꯨꯂꯥꯛꯄꯅ ꯍꯥꯏꯔꯛꯄꯅ ꯆꯔꯆ ꯑꯗꯨ ꯅꯧꯅ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯁꯥꯗꯣꯔꯤꯕꯅꯤ, ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯁꯥꯔꯣꯏ ꯍꯥꯏ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯆꯔꯆ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯁꯥꯒꯗꯕꯅꯤ ꯑꯃꯨꯛ ꯍꯥꯏꯔꯤ꯫ ꯈꯪꯗꯦ ꯇꯧꯔꯤꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯑꯃꯨꯛ "ꯑꯗꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯃꯈꯣꯏꯗ ꯑꯃꯨꯛ ꯍꯪꯉꯒ ꯇꯧꯔꯁꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯃꯈꯣꯏꯅ ꯁꯥꯎ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯁꯥꯕꯤꯔꯝꯃꯁꯤ, ꯑꯗꯣ ꯅꯨꯃꯤꯠ ꯀꯌꯥꯃꯨꯛꯇꯤ ꯆꯪꯒꯗꯕ ꯃꯥꯟꯒꯦ" ꯍꯥꯏꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯇꯥꯃꯪꯂꯦꯝꯅ "1.5 ꯑꯃ ꯂꯣꯏꯁꯟꯁꯤ, ꯌꯥꯔꯣꯏ, ꯃꯇꯝ ꯑꯗꯨꯝ ꯆꯪꯉꯤ, ꯃꯇꯦꯛ ꯃꯌꯥꯛ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯉꯩꯗ" ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯉꯁꯥꯏꯒꯤ ꯁꯅꯥꯊꯣꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤ ꯃꯥꯗꯤ ꯉꯥꯏꯍꯥꯛ ꯃꯄꯥꯟꯗ ꯂꯩꯔꯨꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯄꯥꯟꯗ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗ ꯃꯕꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯉꯥꯎꯕꯅꯤ, ꯑꯁꯥꯏꯗ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯝ ꯍꯟꯖꯔꯛꯁꯅꯤ, ꯑꯩꯗꯤ ꯃꯁꯤ ꯄꯨꯔꯛꯅꯤꯡꯗꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤ ꯋꯥꯠꯂꯦ ꯍꯥꯏꯕꯗꯨꯗ ꯄꯨꯔꯛꯑꯕꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯇꯥꯃꯪꯂꯦꯝꯅꯁꯨ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯇꯣꯛꯑꯕ ꯃꯇꯨꯡ ꯄꯨꯡ 10 ꯇꯥꯔꯛꯄꯒꯤ ꯃꯇꯝ ꯑꯁꯥꯏꯗ ꯁꯅꯥꯊꯣꯏꯁꯤ ꯃꯇꯝ ꯑꯗꯨꯐꯥꯎ ꯍꯜꯂꯛꯑꯝꯈꯤꯗꯦ꯫ ꯃꯕꯥꯏꯗ ꯑꯩꯈꯣꯏꯅꯁꯨ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤ, ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔꯨꯕꯗ ꯃꯕꯥꯏꯗꯨꯁꯨ ꯌꯥꯝꯅ ꯂꯥꯏꯊꯣꯛꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯃꯕꯥꯏꯗꯨꯅꯁꯨ ꯌꯥꯝꯅ ꯂꯥꯏꯊꯣꯛꯅ ꯑꯗꯨꯝ ꯍꯟꯖꯔꯛꯁꯅꯤ ꯈꯨꯝꯃꯛꯈꯤ꯫ ꯋꯥꯒꯗꯕ ꯃꯥꯅ ꯋꯥꯗ꯭ꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯣꯏꯅ ꯋꯥꯕꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯅꯥꯊꯣꯏꯁꯤ ꯑꯗꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯒ ꯌꯨ ꯉꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯆꯪꯃꯤꯟꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯁꯅꯥꯊꯣꯏꯅ ꯌꯨ ꯉꯥꯎꯔꯤ ꯃꯁꯥꯗꯣ ꯏꯐꯤꯡ ꯐꯤꯡꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯩ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯍꯜꯂꯅꯤ, ꯑꯩꯈꯣꯏꯅ ꯆꯔꯆ ꯁꯥꯕ ꯂꯥꯛꯏꯕꯁꯤ ꯂꯩꯐꯝ ꯌꯥꯝꯅ ꯀꯟꯕ 'ꯃꯄꯥꯟ'ꯅꯤ" ꯍꯥꯏ꯫ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯔꯤꯕ ꯆꯔꯆ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯑꯗꯨꯝ ꯊꯣꯛꯏ ꯍꯥꯏ꯫ ꯑꯗꯨꯒ ꯃꯤꯁꯦ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯆꯦꯜꯂ ꯆꯦꯜꯂꯒ ꯍꯦꯛꯇ ꯄꯨꯁꯜꯂꯤ ꯍꯥꯏ꯫
ꯑꯗꯨꯅ ꯑꯩꯗꯤ ꯁꯤꯗ ꯂꯩꯕ ꯉꯝꯃꯔꯣꯏ, ꯑꯩ ꯍꯧꯖꯤꯛꯃꯛ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯌꯨ ꯈꯔ ꯉꯥꯎꯔꯒ ꯀꯥꯇꯨ ꯀꯥꯔꯟ ꯉꯥꯡꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯇꯥꯃꯪꯂꯦꯝꯁꯨ ꯐꯤꯡꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯈꯤ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ? ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯤꯗ ꯂꯥꯛꯏꯁꯦ ꯐꯥꯒꯤꯔꯥ? ꯅꯪꯒꯤ ꯅꯌꯨꯝꯗ ꯇꯧꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯇꯧꯁꯜꯂꯛꯀꯅꯨ, ꯅꯠꯇ꯭ꯔꯒꯗꯤ ꯅꯪ ꯑꯩꯅ ꯏ ꯀꯥꯔꯛꯑꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯌꯥꯔꯦ, ꯆꯥꯛ ꯆꯥꯊꯣꯛꯑꯣ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯇꯨꯝꯈ꯭ꯔꯣ ꯍꯥꯏꯗꯅ ꯈꯔ ꯉꯥꯡꯉꯝꯃꯤ꯫ ꯁꯅꯥꯊꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯁꯜꯂꯛꯄ ꯑꯣꯏꯅ ꯃꯥꯒ ꯂꯥꯡꯃꯤꯟꯅꯔꯛꯄ ꯃꯈꯣꯏ ꯑꯗꯥꯏꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯃꯨꯛ ꯃꯥꯁꯨ ꯌꯨ ꯉꯥꯎꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯇꯥꯎ ꯃꯌꯥꯝ, ꯑꯩꯒꯤ ꯃꯔꯨꯞꯁꯤꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯊꯥꯖꯗ꯭ꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯔꯆ ꯑꯃꯟꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ꯫ ꯅꯨꯄꯤꯗꯣ ꯑꯗꯥꯏꯗ ꯆꯠꯂꯒ ꯂꯩꯔꯝꯒꯅꯤ꯫ ꯅꯈꯣꯏ ꯊꯥꯖꯧ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ, ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯅꯈꯣꯏ ꯑꯋꯥꯕ ꯇꯥꯖꯅꯤ꯫ ꯂꯝꯅꯒ ꯂꯥꯞꯅ ꯂꯥꯛꯄꯒ ꯑꯩꯅ ꯅꯈꯣꯏꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯕꯤꯗꯕꯗꯒꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯁꯥꯏꯗꯁꯨ ꯅꯈꯣꯏꯒꯨꯝꯕ ꯆꯦꯛ ꯁꯨꯕ ꯃꯤ ꯌꯥꯝꯅ ꯂꯩ꯫ ꯃꯈꯣꯏꯅ ꯐꯥꯎ ꯃꯐꯝ ꯑꯗꯨꯗ ꯁꯥꯕ ꯉꯝꯃꯣꯏ꯫ ꯀꯤ ꯍꯥꯏꯕꯗꯒꯤ ꯈꯨꯂꯥꯛꯄꯅ ꯅꯈꯣꯏ ꯅꯦꯛꯄ ꯑꯣꯏꯔꯤꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯅꯌꯨꯝꯗ ꯊꯨꯅ ꯍꯟꯖꯈ꯭ꯔꯣ ꯍꯥꯏꯗꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯍꯥꯏꯔꯛꯈꯤ꯫ ꯍꯟꯗꯛꯁꯨ ꯇꯥꯃꯪꯂꯦꯝꯁꯦ ꯐꯤꯡꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯏꯀꯦꯜ, ꯅꯪ ꯉꯁꯥꯏ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯅꯝꯕꯔ ꯂꯧꯍꯧꯕꯗꯥꯏ? ꯐꯣꯟ ꯇꯧ, ꯑꯩ ꯄꯥꯏ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯁꯤꯗ ꯆꯪꯉꯛꯑꯕꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ ꯍꯥꯏꯒꯦ, ꯅꯪ ꯐꯣꯟ ꯑꯗꯨ ꯊꯨꯅ ꯇꯧ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯥꯃꯪꯂꯦꯝꯕꯨ ꯈꯥꯝꯖꯜꯂꯝꯃꯤ꯫ ꯉꯥꯏꯈꯣꯁꯦ ꯇꯥꯃꯪꯂꯦꯝ, ꯑꯅꯤꯃꯛ ꯌꯨ ꯂꯣꯏꯅ ꯉꯥꯎꯔꯦ꯫ ꯂꯥꯜꯂꯤꯕꯗꯤ ꯑꯩꯈꯣꯏꯒꯤꯁꯤꯅ ꯂꯥꯟꯕꯅꯤ꯫ ꯀꯩꯗꯧꯕꯒꯤꯅꯣ ꯃꯥꯅ ꯂꯥꯛꯄꯗꯁꯨ ꯉꯥꯏꯔꯤ, ꯁꯥꯏꯗ ꯊꯣꯛꯑꯒ ꯌꯨ ꯊꯧꯔꯤꯕꯗꯤ? ꯃꯁꯤ ꯍꯥꯟꯅ ꯉꯥꯡꯗꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤ ꯁꯥꯎꯅꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏ ꯑꯗꯥꯏꯒꯤ ꯃꯤꯑꯣꯏ ꯑꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯒ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁꯅꯥꯊꯣꯏꯁꯨ ꯌꯨ ꯉꯥꯎꯈꯠꯂꯛꯄꯗꯒꯤ ꯃꯥꯗꯤ ꯍꯜꯂꯅꯤ ꯍꯥꯏꯗꯅ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯕꯥꯏꯗꯨꯅꯁꯨ ꯁꯅꯥꯊꯣꯏꯁꯤ ꯐꯨꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯈꯥꯝꯇꯣꯛꯑꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏꯁꯦ ꯈꯟꯅꯕꯒ ꯆꯩꯅꯕꯒ ꯃꯔꯥꯡ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗꯅ ꯑꯗꯨꯝ ꯃꯔꯥꯡ ꯍꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯍꯧꯒꯗꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯇꯥꯃꯪꯂꯦꯝꯅꯁꯨ ꯉꯔꯥꯡ ꯑꯍꯤꯡ ꯂꯥꯛꯑꯝꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯔꯤꯗꯨ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯇꯝꯃꯨꯕꯗ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅꯁꯨ ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯨ ꯐꯨꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯩꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ, ꯍꯥꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯆꯔꯆ ꯑꯃꯟꯕꯗꯨ ꯎꯕꯗꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯀꯤꯕ ꯑꯃ ꯄꯣꯛꯈꯤ꯫ ꯑꯩꯗ ꯅꯠꯇꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯆꯔꯆ ꯑꯗꯨ ꯎꯕꯗ ꯑꯀꯤꯕ ꯑꯃꯃꯝ ꯄꯣꯛꯅꯔꯝꯃꯤ꯫ ꯇꯥꯃꯪꯂꯦꯝꯁꯨ ꯑꯃꯟꯕ ꯆꯔꯆ ꯑꯗꯨꯗ ꯃꯥꯁꯨ ꯃꯨꯟꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ, ꯀꯩꯗꯧꯔꯒꯦ ꯆꯔꯆ ꯑꯃꯟꯕꯁꯤꯗ ꯅꯈꯣꯏ ꯃꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯅꯔꯤꯕꯗꯨꯕꯨ? ꯃꯔꯛꯇꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯆꯔꯆ ꯑꯗꯨꯝ ꯀꯥꯔꯤ꯫ ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯕꯗꯨꯗ ꯅꯈꯣꯏ ꯀꯤꯔꯕꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯇꯥꯃꯪꯂꯦꯝꯅ ꯀꯩꯁꯨ ꯇꯧꯗꯦꯗ, ꯑꯩꯈꯣꯏ ꯇꯝꯄꯥꯛꯇꯗꯤ ꯁꯤꯒꯨꯝꯕ ꯀꯌꯥ ꯂꯩꯇꯕꯗꯨꯗ ꯁꯨꯝ ꯌꯦꯡꯖꯔꯤꯕꯖꯥꯠꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯊꯕꯛꯁꯤꯡ ꯉꯁꯤꯗꯒꯤ ꯁꯨꯕ ꯍꯧꯔꯒꯦꯀꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯍꯧꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯥꯃꯪꯂꯦꯝꯅꯁꯨ ꯉꯔꯥꯡ ꯕꯖꯥꯔꯗꯒꯤ ꯙꯨꯞ ꯀꯦꯟꯗꯜ ꯈꯔ ꯂꯩꯔꯛꯈꯤ꯫ ꯃꯗꯨ ꯃꯐꯝ ꯑꯗꯥꯏꯗ ꯊꯕꯛ ꯁꯨꯕ ꯍꯧꯗ꯭ꯔꯤꯉꯩ ꯁꯣꯏꯕꯤ ꯉꯥꯝꯕꯤꯗꯕ ꯍꯥꯏꯗꯅ ꯃꯐꯝ ꯑꯗꯨꯗ ꯀꯠꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯊꯕꯛꯇꯨ ꯄꯥꯏꯕ ꯍꯧꯔꯝꯃꯤ꯫ ꯀꯣꯟꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯐꯥꯎ ꯊꯕꯛ ꯁꯨꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯈꯣꯂꯥꯗ ꯍꯜꯂꯛꯀꯦ ꯇꯧꯔꯤꯉꯩ ꯃꯃꯥꯡꯗ ꯇꯥꯃꯪꯂꯦꯝꯅ ꯃꯐꯝ ꯑꯗꯥꯏꯗ ꯊꯥꯗꯣꯛꯑꯝꯕ ꯙꯨꯞ ꯀꯦꯟꯗꯜꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯦ ꯄꯨꯡꯉꯛ ꯉꯛꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯣꯏꯅ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯙꯨꯞ ꯀꯦꯟꯗꯜꯁꯤꯡ ꯑꯗꯨ ꯇꯣꯈꯥꯏ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯇꯥꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯄꯨꯡꯉꯛ ꯉꯛꯅꯔꯝꯃꯤ꯫ ꯇꯥꯃꯪꯂꯦꯝꯅꯁꯨ ꯑꯩꯈꯣꯏ ꯀꯤꯔꯅꯤ ꯍꯥꯏꯗꯅ ꯁꯥꯏꯗ ꯁꯟꯒꯨꯝꯕ ꯆꯪꯉꯛꯑꯝꯒꯅꯤ, ꯑꯗꯨꯗ ꯇꯧꯕ ꯑꯣꯏꯔꯤꯅꯤ, ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯥꯏꯗꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯉꯩ ꯁꯥ ꯁꯟ ꯑꯃꯠꯇ ꯆꯪꯈꯤꯕ ꯎꯍꯧꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄ ꯍꯧꯔꯛꯄꯒ ꯆꯔꯆ ꯑꯃꯟꯕ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯒꯣꯡ ꯂꯥꯎꯅ ꯀꯥꯎꯔꯛꯄꯒꯤ ꯃꯈꯣꯟ ꯑꯍꯧꯕ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯁꯨ ꯄꯨꯈꯪ ꯍꯦꯛ ꯈꯪꯅꯔꯝꯃꯤ꯫ ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯑꯩꯈꯣꯏꯁꯦ ꯃꯔꯤ ꯈꯣꯂꯥ ꯇꯝꯅ ꯀꯨꯝꯊꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ, ꯅꯨꯃꯤꯠꯇꯨꯗꯤ ꯈꯣꯂꯥ ꯃꯅꯨꯡꯗ ꯑꯩꯈꯣꯏꯁꯦ ꯋꯥ ꯂꯥꯡ ꯀꯌꯥ ꯉꯥꯡꯅꯔꯝꯗꯦ꯫ ꯑꯩꯁꯨ ꯇꯨꯝꯃꯝꯗꯥꯏꯗ ꯏꯁꯥ ꯏꯇꯣꯝꯗ ꯋꯥꯈꯜ ꯇꯧꯖꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯉꯩ ꯃꯐꯝ ꯑꯗꯥꯏꯗ ꯃꯤ ꯑꯃꯠꯇ ꯆꯪꯉꯛꯇ꯭ꯔꯤꯕꯗꯤ? ꯃꯐꯝ ꯖꯒꯥꯗꯨꯗ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯇꯨꯝꯈ꯭ꯔꯀꯥꯟ ꯁꯅꯥꯊꯣꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯑꯩꯈꯣꯏꯁꯦ ꯍꯧꯗꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯇꯥꯗ꯭ꯔꯣ ꯆꯔꯆ ꯑꯁꯣꯝꯗ ꯅꯨꯄꯤ ꯑꯃ ꯀꯟꯅ ꯀꯞꯄꯤꯁꯤ? ꯇꯨꯝꯕ ꯑꯃꯨꯛꯇ ꯍꯧꯒꯠꯅꯔꯣ, ꯃꯈꯣꯟꯁꯤ ꯑꯃꯨꯛꯇ ꯇꯥꯎ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯍꯩꯗꯨ ꯀꯤꯕꯗꯤ ꯄꯣꯛꯑꯝꯃꯤ꯫
ꯇꯧꯕꯗꯕꯨ ꯃꯥꯅ ꯉꯥꯡꯕ ꯋꯥꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯌꯥ ꯊꯥꯖꯕꯤꯔꯝꯗꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯁꯜꯂꯨꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯗꯤ ꯃꯈꯣꯜ ꯑꯗꯨ ꯀꯔꯤꯁꯨ ꯇꯥꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯆꯩꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯝ ꯍꯧꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯠ 15ꯅꯤꯁꯤ ꯏꯁꯥꯗ ꯀꯤ ꯇꯨꯖꯨꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯕꯛꯇꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯝ ꯁꯨꯗꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯊꯕꯛꯇꯨ ꯈꯔ ꯊꯦꯡꯉꯐꯥꯎ ꯁꯨꯔꯝꯃꯤ꯫ ꯀꯣꯟꯅ ꯑꯩꯈꯣꯏꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯗꯅ ꯊꯕꯛꯇꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯆꯔꯆ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯛꯄ ꯃꯈꯣꯟꯁꯤ ꯑꯩꯈꯣꯏ 5ꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏ 5ꯁꯤ ꯍꯧꯅꯕ ꯇꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯨꯟꯇꯣꯛꯑꯝꯃꯒ ꯃꯥꯒꯤ ꯊꯣꯛꯄ ꯈꯣꯂꯥ ꯑꯗꯨ ꯇꯝꯅ ꯆꯦꯟꯅꯔꯛꯈꯤ꯫ ꯈꯣꯂꯥ ꯍꯦꯛ ꯌꯧꯕꯒ ꯇꯥꯃꯪꯂꯦꯝꯅ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯋꯥꯔꯤꯗꯨ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯈꯨꯗꯛꯇ ꯃꯤꯑꯣꯏ 2-3ꯒ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯔꯆ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯥꯅꯁꯨ ꯑꯩꯈꯣꯏ ꯀꯤꯗꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯆꯔꯆ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯀꯅꯥꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯦ ꯃꯈꯥ ꯇꯥꯅ ꯊꯕꯛꯇꯣ ꯀꯤꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯁꯨꯗꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯁꯦ ꯊꯦꯡꯉꯐꯥꯎ ꯊꯕꯛꯇꯣ ꯁꯨꯔꯝꯗꯦ꯫ ꯈꯤꯇꯪ ꯃꯝꯁꯜꯂꯛꯄꯒ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯑꯗꯨꯝ ꯈꯣꯂꯥꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯦꯡꯉꯕ ꯑꯍꯤꯡ ꯈꯨꯗꯤꯡ ꯆꯔꯆ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯀꯣꯟꯅ ꯑꯩꯈꯣꯏ 5ꯅ ꯇꯝꯅ ꯇꯥꯕ ꯐꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯇꯥꯃꯪꯂꯦꯝꯅ ꯁꯅꯥꯊꯣꯏ ꯇꯥꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯗ ꯁꯅꯥꯊꯣꯏꯒ ꯅꯨꯄꯥꯗꯨꯒꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯗꯨ ꯍꯧꯖꯤꯛꯇꯤ ꯑꯆꯨꯝꯕ ꯑꯣꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯆꯔꯆ ꯑꯁꯤ ꯁꯥꯕ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ꯫ ꯊꯦꯡꯅ ꯁꯨꯕ ꯀꯤꯔꯒꯁꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯊꯕꯛꯁꯤ ꯁꯨꯕ ꯍꯧꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯑꯗꯨꯗ ꯆꯥꯕ ꯆꯥꯗꯕ ꯊꯕꯛ ꯑꯗꯨ ꯍꯥꯊꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯆꯔꯆ ꯃꯅꯨꯡ ꯑꯗꯨꯗ ꯑꯉꯛꯄ ꯃꯑꯣꯡ ꯃꯇꯧꯅꯤ ꯇꯧꯔꯤꯕꯁꯤ꯫ ꯃꯅꯨꯡꯗ ꯇꯦꯕꯜ ꯆꯧꯀ꯭ꯔꯤꯅ ꯆꯤꯡꯕꯁꯤ ꯒꯣꯡ ꯆꯤꯡꯉꯛꯄ ꯑꯃꯗꯤ ꯊꯣꯡ ꯀꯥꯎꯔꯛꯄ ꯀꯤꯕ ꯃꯇꯧꯁꯤ ꯇꯠꯇꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯎꯆꯤꯟ ꯊꯕꯛꯇꯨ ꯂꯣꯏꯔꯝꯗꯥꯏ ꯇꯥꯃꯪꯂꯦꯝꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟꯁꯤ ꯊꯕꯛ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒ ꯄꯥꯅꯔꯒ ꯍꯥꯟꯅ ꯈꯨꯠꯁꯨꯃꯟꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯄꯩꯁꯥ ꯂꯧꯕ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯉꯟꯅ ꯆꯥꯔꯒ ꯉꯟꯇꯥꯅ ꯑꯩꯈꯣꯏꯁꯦ ꯇꯨꯝꯃꯁꯦ ꯍꯥꯏꯗꯅ ꯇꯨꯝꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯑꯩꯈꯣꯏꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯁꯅꯥꯊꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯃꯌꯥꯝꯅ ꯊꯤꯕꯗ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯇꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯝꯂꯤ ꯇꯧꯕ ꯃꯔꯛ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯥꯏꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯪꯉꯛꯇꯕꯗꯒꯤ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯀꯧꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯤꯃꯤꯟꯅꯕꯗ ꯁꯅꯥꯊꯣꯏꯗꯤ ꯆꯤꯡꯅꯨꯡ ꯂꯣꯡꯆꯞ ꯑꯃꯗ ꯃꯁꯥ ꯃꯇꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯈꯣꯂꯥ ꯇꯝꯅ ꯑꯃꯨꯛ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯍꯪꯉꯨꯕꯗ ꯃꯥꯗꯤ ꯃꯃꯪꯗ ꯅꯨꯄꯤ ꯑꯃꯅ ꯀꯧꯊꯣꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯊꯧꯗꯣꯛꯇꯣ ꯊꯣꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯊꯕꯛꯇꯨ ꯊꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯍꯧꯔꯤꯕ ꯃꯇꯧ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯃꯠꯇ ꯍꯪꯉꯝꯗꯦ꯫ ꯃꯥꯁꯨ ꯑꯩꯈꯣꯏꯅ ꯈꯪꯉꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯠꯂꯝꯗꯥꯏꯗ ꯃꯥꯁꯤ ꯎꯅꯕ ꯐꯪꯉꯝꯗꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫